Manipurgi 𝗂𝗢𝗘𝗬 ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯊꯥꯔꯤꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡꯒꯤ ꯃꯍꯩꯗꯒꯤ ꯒꯝ ꯃꯍꯤ ꯂꯣꯛꯇ꯭ꯔꯤꯉꯩꯗ ꯃꯥꯡꯍꯟꯅꯕ ꯀꯟꯅ ꯉꯥꯡꯅꯔꯤꯉꯩ ꯆꯔꯛꯁꯤꯗ ꯌꯥꯝꯅ ꯉꯛꯄ ꯃꯑꯣꯡꯗ ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯗꯒꯤ ꯏꯝꯐꯥꯜ ꯏꯟꯗꯤꯌꯥ ꯄꯣꯁꯇ ꯄꯥꯔꯁꯦꯜ ꯇꯧꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯥꯔꯛꯄ ꯀꯤꯂꯣꯒ꯭ꯔꯥꯝ ꯑꯃ ꯌꯧꯐꯥꯠꯇꯕ ꯄꯣꯄꯤ ꯃꯔꯨꯒꯤ ꯄꯦꯀꯦꯠ ꯑꯃ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯗꯤ ꯅꯥꯞꯀꯤ ꯇꯤꯝ ꯑꯃꯅ ꯐꯥꯒꯠꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯄꯥꯔꯁꯦꯜ ꯑꯗꯨ ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯒꯤ ꯕꯟꯗꯤꯄꯣꯔꯥꯗꯒꯤ 𝗦𝗘𝗘𝗦 ꯍꯁꯟ ꯀꯧꯕ ꯑꯃꯅ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯇ 19 ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯀꯣꯏ ꯔꯤꯇꯨ ꯀꯨꯃꯥꯔꯤ ꯍꯥꯏꯅ ꯊꯥꯕ ꯑꯦꯗ꯭ꯔꯦꯁꯇ ꯊꯥꯔꯛꯄꯅꯤ꯫ ꯁ꯭ꯇꯦꯠ ꯃꯅꯤꯄꯨꯔ ꯄꯤꯟ ꯅꯝꯕꯔ 795159 ꯃꯣꯕꯥꯏꯜ ꯅꯝꯕꯔ 8294508151 ꯍꯥꯏꯅ ꯊꯥꯏ꯫ ꯏꯝꯐꯥꯜꯒꯤ ꯍꯦꯗ ꯄꯣꯁꯠ ꯑꯣꯐꯤꯁꯇ ꯅꯣꯅꯦꯗ ꯍꯥꯏꯔꯤꯕ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯗ ꯊꯥꯈꯤꯅꯕ ꯍꯣꯠꯅꯕꯗ ꯀꯥꯔꯗꯕꯣꯔꯗ ꯕꯣꯛꯁ ꯑꯗꯨꯒꯤ ꯁꯦꯒꯥꯏꯕ ꯃꯆꯦꯠꯇ ꯄꯣꯄꯤ ꯃꯔꯨꯁꯤꯡ ꯑꯗꯨ ꯅꯞꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯄꯗꯒꯤ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯥꯎ ꯄꯤꯔꯕ ꯃꯇꯨꯡꯗ OC ꯏꯟꯁꯄꯦꯛꯇꯔ 𝗫𝐂 ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯆꯤꯡꯅꯕꯗꯒꯤ ꯅꯥꯞꯇ ꯄꯥꯎ ꯄꯤꯈꯤ꯫ ꯅꯥꯞꯀꯤ ꯇꯤꯝ ꯑꯃ ꯂꯥꯛꯂꯕ ꯃꯇꯨꯡꯗ OC 𝗫𝐂 ꯑꯃꯗꯤ ꯏꯝꯐꯥꯜ ꯄꯣꯁꯠ ꯑꯣꯐꯤꯁꯀꯤ ꯄꯣꯁꯠ ꯃꯥꯁꯇꯔ ꯌꯥꯎꯅ ꯄꯨꯟꯅ ꯌꯦꯡꯁꯤꯟꯈꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯇ ꯄꯥꯎ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯃꯃꯥꯡꯗ ꯄꯥꯔꯁꯦꯜ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯑꯀꯪꯕ ꯎꯍꯩꯁꯤꯡ, ꯀꯥꯖꯨ, ꯀꯤꯁꯃꯤꯁ, ꯂꯩꯕꯥꯛ ꯍꯋꯥꯏ ꯑꯃꯗꯤ ꯑꯇꯩ ꯑꯆꯥꯄꯣꯠꯁꯤꯡꯒꯤ ꯄꯦꯀꯦꯠꯁꯤꯡꯒ ꯃꯔꯛꯇ ꯄꯣꯄꯤ ꯃꯔꯨꯒꯤ ꯄꯦꯀꯦꯠ ꯑꯗꯨ ꯌꯥꯎꯔꯝꯕꯅꯤ꯫ ꯄꯣꯄꯤ ꯃꯔु ꯄꯦꯀꯦꯠ ꯑꯗꯨ ꯁꯦꯔꯐꯂꯥꯗ ꯍꯥꯞꯇꯨꯅ ꯑꯣꯟꯕꯗ ꯒ꯭ꯔꯥꯝ 469 ꯆꯞ ꯆꯥꯅ ꯂꯨꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯣꯅ ꯌꯥꯗꯕ ꯄꯣꯠꯂꯝ ꯑꯗꯨ ꯔꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯖ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯕ ꯂꯣꯒꯤ ꯊꯕꯛ ꯆꯠꯊꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯔꯁꯦꯜ ꯑꯗꯨ ꯁꯦꯞꯇꯦꯝꯕꯔ 12ꯗ ꯏꯝꯐꯥꯜ ꯍꯦꯗ ꯄꯣꯁꯠ ꯑꯣꯐꯤꯁꯇ ꯊꯨꯡꯂꯕꯅꯤ꯫ ꯊꯣꯛꯂꯤꯕ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯀꯨꯏꯅ ꯄꯣꯁꯠ ꯑꯣꯐꯤꯁꯇ ꯄꯟꯗꯨꯅ ꯂꯩꯔꯛꯄꯗꯒꯤ ꯎꯁꯤꯅ ꯄꯥꯔꯁꯦꯜ ꯑꯗꯨꯒꯤ ꯃꯆꯦꯠ ꯑꯃꯗ ꯆꯤꯈꯥꯏꯔꯛꯄꯗꯒꯤ ꯄꯣꯄꯤ ꯃꯔꯨꯒꯤ ꯄꯦꯀꯦꯠ ꯑꯗꯨ ꯁꯦꯒꯥꯏꯗꯨꯅ ꯇꯥꯔꯛꯄꯗꯒꯤ ꯈꯪꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯣꯄꯤ ꯃꯔꯨꯒꯤ ꯄꯥꯔꯁꯦꯜ ꯑꯗꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯔꯥꯡ ꯃꯔꯛꯁꯤꯗ ꯀꯝꯗꯧꯅ ꯅꯣꯅꯦꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯂꯩꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯤꯡꯗ ꯊꯥꯔꯛꯂꯤꯕꯅꯣ ꯍꯥꯏꯕ ꯑꯣꯊꯣꯔꯤꯇꯤꯅ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡꯗ ꯑꯀꯨꯞꯄ ꯄꯥꯎ ꯈꯪꯂꯛꯀꯅꯤ ꯊꯥꯖꯅꯔꯤ꯫